ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯕꯨꯡꯗ ꯗꯦꯠ 27 ꯃꯟꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯣꯡꯃꯩꯕꯨꯡ ꯃꯜꯇꯤꯄꯔꯄꯁ ꯍꯣꯜꯗ ꯑꯩꯈꯣꯏ ꯁꯤꯟꯖꯕꯅꯤ ꯃꯤꯇꯤꯡ ꯑꯁꯤ ꯁꯤꯟꯖꯕꯒꯤ ꯃꯔꯝ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯤꯌꯥꯝꯗꯁꯨ ꯊꯝꯖꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯣꯏ ꯇꯥꯔꯒ ꯑꯃꯅ ꯑꯃ ꯋꯥꯔꯦꯞ ꯂꯧꯕ ꯑꯃꯅ ꯑꯃ ꯋꯥꯔꯦꯞ ꯂꯧꯕ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯁꯤ ꯁꯤꯟꯖꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯥꯔꯇꯣꯟ ꯇꯧꯖꯩ ꯕꯥꯔꯇꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏ ꯌꯥꯕꯤꯔꯛꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗꯅ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯄꯤꯕꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯊꯥꯖꯕ ꯄꯤꯕꯤꯔꯛꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯁꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯟꯖꯅꯕ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯌꯥꯝꯃꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃ ꯊꯥꯗꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯑꯁꯤ ꯇꯧꯕ ꯌꯥꯔꯣꯏꯗꯅ ꯊꯤꯡꯉꯛꯏ ꯑꯗꯨꯒ ꯃꯤꯇꯤꯡ ꯑꯁꯤ ꯑꯣꯔꯒꯅꯥꯏꯖ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯇꯧꯖꯈꯤꯕ ꯃꯌꯥꯝꯁꯨ ꯈꯤꯇꯪ ꯊꯝꯖꯒꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯗꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯖꯤꯟꯖꯩ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯥꯔꯃꯤꯠ ꯂꯧꯗꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯒꯃꯦꯟꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤ ꯄꯥꯔꯃꯤꯠ ꯂꯧꯒꯗꯧꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯟꯗꯦꯗꯒꯤ ꯑꯩꯈꯣꯏꯅ ꯊꯥꯖꯤꯜꯂꯀꯥꯟꯗ ꯇꯥꯟꯅꯖꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯄꯤꯔꯨꯕꯒꯤꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯗꯤꯁꯤꯗ ꯊꯥꯖꯤꯟꯕꯒꯤꯅꯤ ꯃꯦꯝꯕꯔ ꯈꯔ ꯁꯥꯏꯟ ꯇꯧꯏ ꯑꯩꯈꯣꯏꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯃꯤꯠꯁꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯈꯔ ꯁꯥꯏꯟ ꯇꯧꯏ ꯇꯧꯒꯗꯧꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯔꯦꯂꯤ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯄꯤꯕꯤꯔꯛꯄꯅꯤ ꯃꯁꯤꯅ ꯑꯦꯁꯄꯤꯒꯤ ꯊꯥꯕꯒꯤ ꯀꯣꯄꯤꯅꯤ ꯗꯤꯁꯤꯗꯒꯤ ꯃꯁꯤꯃꯛꯁꯨ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯇꯧꯗꯕꯤꯗ ꯊꯤꯟꯊꯗꯕꯤꯗ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯄꯨꯔꯀꯥꯟꯗ ꯑꯦꯁꯄꯤ ꯑꯣꯐꯤꯁꯇ ꯄꯤꯁꯤꯟꯖꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯦꯁꯄꯤꯗꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯗꯤꯁꯤ ꯃꯦꯗꯥꯝꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯤꯁꯤ ꯑꯣꯏꯕꯤꯔꯤꯕ ꯃꯦꯗꯥꯝꯒꯤ ꯑꯣꯐꯤꯁꯇ ꯌꯧꯈ꯭ꯔ ꯃꯇꯨꯡꯗ ꯃꯦꯗꯥꯝꯅ ꯁꯨꯃꯥꯏꯅ ꯊꯣꯛꯄꯤꯔꯛꯏ ꯀꯣ ꯑꯩꯈꯣꯏ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯇꯤꯡ ꯑꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔꯁꯤ ꯀꯦꯟꯁꯦꯜ ꯇꯧꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯔꯤꯕ ꯗꯤꯁꯤ ꯄꯥꯔꯃꯤꯠꯁꯦ ꯀꯦꯟꯁꯦꯜ ꯇꯧꯕꯤꯔꯛꯏ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃ ꯄꯨꯊꯣꯛꯄꯤꯔꯣꯅꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯧꯕꯤꯔꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯄꯤꯒꯤ ꯑꯣꯐꯤꯁꯇ ꯉꯥꯏꯕꯒꯤꯅꯤ ꯑꯗꯨꯒ ꯗꯤꯁꯤ ꯑꯣꯐꯤꯁꯇ ꯆꯪꯉꯒ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯗ ꯃꯟꯗꯦꯗꯒꯤ ꯇꯥꯟꯅꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤ ꯄꯥꯔꯃꯤꯠꯁꯦ ꯑꯩꯈꯣꯏ ꯂꯧꯅꯕ ꯀꯟꯅ ꯇꯥꯟꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯂꯧꯇꯨꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 9:30 ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇꯒꯤ ꯃꯤ ꯑꯃ ꯊꯥꯕꯤꯔꯀꯥꯟꯗ ꯗꯤꯁꯤꯒꯤ ꯑꯣꯔꯗꯔꯁꯤ ꯁꯨꯃꯥꯏꯅ ꯀꯦꯟꯁꯦꯜ ꯇꯧꯔꯦꯗꯅ ꯑꯩꯈꯣꯏꯗ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯝꯕꯅꯤ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯄꯤꯕꯤꯔꯝꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ CSO ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯄꯨꯟꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯀꯥꯟꯗ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯤꯕꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯇꯣꯄꯤꯛꯁꯤꯗ ꯈꯟꯅꯒꯗꯕꯅꯤ ꯃꯁꯤ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯔꯦꯂꯤ ꯆꯠꯀꯗꯕ ꯏꯔꯥꯡ ꯍꯧꯒꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ CSO ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ CSO ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯟ ꯑꯁꯤ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯒꯅꯤ ꯑꯃ ꯇꯧꯔꯒ ꯋꯥꯔꯦꯞ ꯂꯧꯒꯅꯤꯅ ꯃꯁꯤ ꯀꯔꯤꯒꯤ ꯇꯧꯖꯔꯛꯄꯅꯣ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯝꯕꯤꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯂꯨꯞ ꯌꯥꯝꯃꯜꯂꯦ ꯂꯨꯞ ꯌꯥꯝꯃꯟꯕꯁꯤꯅ ꯑꯃꯠꯇ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯚꯤꯗꯤꯑꯣꯗ ꯄꯨꯊꯣꯛꯄꯤꯌꯨ ꯁꯤ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯄ꯭ꯔꯨꯐꯅꯤꯀꯣ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯁꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯣꯏꯗꯁꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯁꯨ ꯆꯃꯝꯅꯔꯦ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯗꯁꯨ ꯆꯃꯝꯅꯔꯦ ꯑꯃꯠꯇ ꯑꯣꯏꯕ ꯚꯣꯏꯁ ꯑꯃ ꯊꯣꯛꯂꯛꯅꯕ ꯍꯥꯏꯗꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯍꯥꯏꯕꯅꯤ ꯈꯜꯂꯀꯥꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯄꯁꯨ ꯑꯣꯏꯅ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯥꯟꯁꯤꯁꯨ ꯂꯣꯏꯁꯤꯜꯍꯧꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯆꯒꯦꯗꯅ ꯌꯥꯝ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯗꯤꯁꯤ ꯄꯥꯔꯃꯤꯠꯀ ꯇꯥꯟꯅꯖꯗꯅ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯗ ꯗꯤꯁꯤꯒꯤ ꯄꯥꯔꯃꯤꯠꯀꯁꯦ ꯀꯛꯊꯠꯄꯤꯕ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤ ꯑꯩꯈꯣꯏꯒꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯧꯗꯥꯡ ꯂꯧꯕꯗ ꯃꯁꯤ ꯗꯤꯁꯤꯅ ꯄꯥꯔꯃꯤꯠ ꯄꯤꯕꯤꯗꯕꯁꯦ ꯃꯁꯤ ꯗꯤꯁꯤ ꯃꯦꯗꯥꯝꯁꯦ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯅꯦꯕ ꯂꯨꯆꯤꯡꯕ ꯑꯃꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯗꯥꯏꯇ ꯂꯧꯐꯝ ꯊꯣꯛꯏꯅ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯂꯩꯔꯀꯥꯟꯗ ꯑꯣꯔꯒꯅꯥꯏꯖ ꯐꯖꯅ ꯇꯧꯔꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯕ CSO ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯔꯒ ꯋꯥꯟ ꯚꯣꯏꯁ ꯋꯥꯟ ꯀꯃꯥꯟꯗ ꯇꯧꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯃꯌꯥꯝ ꯑꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖ ꯅꯣꯟꯖꯗꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯂꯣꯏꯅꯃꯛ ꯌꯥꯕꯤꯔꯛꯇꯅ ꯉꯁꯤ ꯑꯁꯤ
ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗꯒꯤ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯍꯧꯔꯁꯤ ꯍꯥꯏꯗꯅ ꯌꯥꯅꯗꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯗꯤ.ꯁꯤ ꯃꯌꯥꯝꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯏ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯏꯒꯤ ꯃꯤꯇꯤꯡꯁꯦ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯣ ꯉꯥꯛꯄꯤꯔꯤꯕ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯃꯛꯏ ꯑꯩꯈꯣꯏ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯁꯤꯗ ꯋꯥꯔꯧꯗꯦ ꯃꯔꯝꯗꯤ ꯃꯊꯛꯇꯒꯤ ꯇꯧꯔꯛꯄ ꯑꯣꯏꯕꯅꯤꯅ ꯃꯗ ꯑꯩꯈꯣꯏꯅ ꯏꯔꯣꯏ ꯂꯣꯏꯕꯗ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯊꯣꯛꯏꯕ ꯂꯥꯟ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯇꯪꯗꯥꯡꯕ ꯑꯃ ꯈꯪꯅꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯋꯥꯔꯦ ꯑꯃꯗꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯊꯤꯡꯉꯤꯕꯁꯦ ꯃꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯇ ꯃꯁꯤ ꯑꯩꯈꯣꯏ ꯆꯠꯅꯗꯕ꯭ꯔꯥ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯚꯥꯏꯂꯦꯟꯁ ꯇꯧꯈꯤꯕꯒꯤ ꯃꯃꯤ ꯑꯩꯈꯣꯏ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏ ꯅꯟ ꯚꯥꯏꯂꯦꯟꯁꯇ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯈꯛꯅꯤ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯈꯛꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯅ ꯇꯧꯔꯤꯁꯤ ꯑꯗꯨꯝ ꯊꯤꯡꯒꯅꯤ ꯑꯗꯨꯝ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯁꯨꯝ ꯂꯩꯕꯤꯔꯤꯁꯦ ꯂꯥꯟꯁꯦ ꯒꯃꯦꯟꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯁꯤꯗꯩꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯦ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯗꯕꯗ ꯌꯥꯔꯦꯅ ꯂꯧꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯦ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯪꯖꯔꯤ ꯃꯤꯌꯥꯝ ꯒꯃꯦꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗꯁꯨ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯅ ꯍꯪꯖꯔꯤ ꯍꯥꯏꯇꯥꯔꯦ